Manipurda popular government ama athuba matamda puraknaba Manipur gi BJP gi MLA kaya amadi BJP gi central leaders sing nasu conducive oiba atmosphere ama puraknaba kan honari hari Malam gi mafam kayada pangthok nabagum ngasi Manipur gi mafam kayada so UN International Day Against Drug Abuse and Illicit Trafficking gi thoram paksana pangthok nakre Amadi Security Force na thiba humba ki thabak chathabada tongan ba mafam dagi KCP PWG amadi UNLFP gi active cadre ani fagat pangamkre Kurumjari ISCOM News meng tabi punama pu kherodari bamna taram nok jare hujik pau sandok na pizari Manipurda popular government ama athubada puraknaba Manipur gi BJP gi MLA kaya amade BJP gi central leaders sing nasu conducive oiba atmosphere ama puraknaba kan honari haina BJP gi senior oiraba wangang loisu oiriba lamlai AC MLA khongpan tambam ibom chan phongdokre ngasi nichai patruthek ta leiba BJP Manipur gi office cha Party asigi President Adhikari Mayum Sardaga MLA Khongban Tavam Ibomcha amadi Singjamai asigi MLA Yumnam Khemchan anige ngasi unaki MLA ani asina BJP gi President Adhikari Mayum Sardaga unaruraga thoglakpada paumi singa unaba amada MLA Khongban Tavam Ibomchan haikibada May Kuntrada Thongju asigi MLA Thongam Bisorjet ke quarter da BJP gi MLA sing punna unaki hairiba unaba duda MLA khudingmak amata oina leiminari haibadu utkre MLA sing amata oina pulli haibadu BJP gi central leader sing da Kanghal Lunaba BJP Manipur gi President na Luchingba Tim Amana Chatuna BJP gi National President su unaduna Kanghal Luba Laikre Madupumna Mag Adu Kanana Bangasi MLA Yumnam Kem Chan Galunana President ka ngasi unabani haike Athubada shed aseda popular government amalak pangamnaba central leaders singge maikaidage atopa miyoi kayaga wari khara sanaduna conducive oiba atmosphere ama puraknaba honari haiki ai koina khamjabada koi manipur da su party aduga koi honorable MLA sing akoi yamna kanna onadana koi mayam gi pamiba popular government ama thamnu pujuda koina lobu ya puthudam nodana honari aduga adagi su koina ujabada popular government ama thamba isi government su thamba ya bagi conducive atmosphere ama hana create to bagi dasara ma leibina madugi popular government ama leibi ya bagi situation to create to hunaba yamna kanna honari ado yamna paksana di elaborate to jara center na create to no honari mayam su handak seriously lokale ko singju biramani ojiksu wari utai sabu si so this step mayam ma lokale is seriously conducive atmosphere create to no bagi thok sum locally am seriously complete normalcy la halaga government no same na bagi apn honari I think UN International Day Against Drug Abuse and Illicit Trafficking gi thoram ngase June gi tang 16 sagol sen numita malem gi atai mafam singda pangthoknariba thoram ama oina evidence is clear invest in prevention breeds the train haiba timda Kakching District Police na Sorada Anjuman Nasrul Islam Ulama-e Association ga kusamnaraga rally ama pangthokre Hariba rally asida All Sora Clubs Coordinating Committee AACCOC su saruk yake rally asida Kakching District Police ki Additional SP amadi OC gi maikaidage wafam kaya thamladuna Sora ase hanadagi yamna ahongba uba fangle Drug ki maramda taba pausu hanadagi haujikna yamna hanthare mase Anjuman AACCOC Club Organization kiyana mangjul thaduna hotna badagini khanjai
Maram aduna matung tarakpadasu mipum khudingmakna honaduna drug free India, drug free Manipur, drug free Kakching district ama ohelasi haiba wafam thambaga loinana drug business cha yausindaba putok pusin tawbada yausindaba madugi mahutta Thingnaba honabada saru yaminase Kakching district police miyamgini samas phanaba Laibani, Maramaduna, Polista, Pau Fobi Raglaga, drug ase, Marufang na mutat na ba punna hona minarse, Haibawa from Tamke, Mioy ama drug chaba yarak labadi, Makoibo, Fazana counseling piraga, Fahanba, Amade, Edit Chukraba, Mama Mapa, Fazana Wari Sabiraga, Amade, Emung Manung Nasu, Center da, Tambiraga, Jumtok na ba honaminasi masida mathaw tarabadi Kakching Polista Pau Fawiduna Makoibu Jumtok na ba honaminasi haiba wafam thamki amade Anjuman Nasrul Islam Ulama Association gi President Maulana Majibur Rahman nasu kanaba wafam kya thamki loinana All Sora Clubs Coordinating Committee ASCCOC gi President ML Julfikar Alam Sikhna Makha Tardun Hai Kakching District Police na Simbirakliba program asi yamna Thagat Jabaga Lunana Anjuman Amadi ASCCOC na drug free Oihandaba Yade Haibagi Wakalonda Chahi Kaya Honaduna Lakli Matung Tarakpadasu Honakigani Miyamnasu Sogat Piduna Mapung Fana drug free Ohelasi Haiba Wafam Singh Thamke Ngasigi rally adu Sora Bajardagi Sora Maning Leikai Lambi Amade Sora Mamang Nurani Masjid Road Laglaga Nongsa Bajardagi Pukri Achauba Nakal Taraktuna Sora Bajarda Mai Pak Naloy Sinke District Administration amade District Police Chiribam na punasinduna ngasi ayog pung mapan makai taba matamda International Day Against Drug Abuse and Illicit Drug Trafficking gi thauram pangtokre ngasi gi thauram Chiribam Babuparada leiba Irawat Complex tagi Superintendent of Police Chiribam Sheikh Mohammed Jakir IPS na luchingduna khong na lamsang khongchat ama miyam ga loinana Divong HL Club Fawba Chatuna Loisinki, Ngasi Chatkiba Lamsang Khongchat Asida, District Police Chiribam, 87 Battalion CRPF, Oja Singh Mahiroi Singh District Level Officer Amadi Tongan Ba, Official Singha, Placard Amadi Banner Singh Paiduna Chatki. Ngasi Pangtokiba Thauram Asi Maru Oina Nisagi Ipakta, Kanghaudana Afaba Laibag Ama Oinaba Honasi Haiba Pandamda Pangthokpa Thauramni Loinana Mipung Khuding Magna Nishagi Maramda Punna Kangminaduna Nisagi Mayokta Punna Khongfam Chetna Leptuna Khongjang Jangsinaba Honasi Haibasina Ngasigi Thauram Aduge Maru Oiba Pandam Oike Manipurda irang laksin nabamadi aina yadaba muungda senkai thungkai tauriba singbu fanaba chathakiba security force ki thiba humba amada haukiba jun gi tangkun marida tronglaubi makhalai kaidagi mutum manaucha sing koba KCP PWG gi active cadre ama fagat pangamkre mahak Bishnupur district ki kebulam jaw police station konba kairang ithat ke Jampu Kangpok Koba Lokdaki Mafam Amadagi Ataw Wafum da Saba Sang Amadagi Fagatpa Ngamkibani Hairi Mangondagi Magjun Amaga Konana Yauba 9mm pistol Amamadi 9mm ke life round Ani Fagat ke Hairi Ataw Wafum Matakta Sariba Sang Sing Ase Lalhoba Singna Transit Kem Amadi Lotfam Oina Sizinabani Hairi Sang Adugi Manungda Tibahumba ki Tabak Jathabada Lalhoba Singna Sizanaramba, blanket, gas stove, table fan, pressure cooker,
plate na chingba potlam sing fagat ki hairi sang adu sedokre hairi makhatana mutum manaucha sing na haidorak padagi Bishnupur district ki manung chanba nachau awang leikai Paton Salam Matondagi Magjin Ahum Yauba MA 1 rifle ama 5.56 mm gi live ammunition kuntramathoi Magjin ani Yauba SMG carbine ani fagat ki hairi Nakalamaromda haukiba June gi tang kun mangada security na tibuhumba gi thabak chathabada UNLFP gi active cadre ama Imphal East District ki manung chanba porompat soibam laikai dagi masagi yumdagi Marangthem Premjit Alias Papu Kauba Chahini Futarit Suraba Miyoi ama fagat krei mangondagi Magjin aniga loinana 9mm pistol ani amade 9mm gi live ammunition taratarit fangbangam ki haire Nakalamaromda haukiba June gi tangkun mangada Manipur Police na niyong kai na gari thauba singdagi chalan yangkai humdoi kaktuna lupa lakh amaga lising kun mapanga lupa chamanga khungat pa ngamki hairi loinana June gi tangkun marida Huran kiba gari amaso fangbangam kre hairi gari gi mingselda amuba machugi tinted film naplamba gari kun mari amaso tinted film sing lauthok hanki haina police gi pirakpa report aman hairi Imphal East ki lamlai assembly constituency gi manung chanalai riba savungkhok Sabon Laidenbi Sanglenda District Legal Service Authority Legal Aid Clinic Nongbrang Nongmapanba Mifam Lof Savungkhok amadi Manipur State Legal Service Authority ga kusamnaduna ngasi nongmagi oiba legal awareness program ama pangthokre ngasi nongmapanba mifam ga mari leinana pangthokiba mifam aduda Savungkhok Village Development Committee ge President Ten Subam Pakka nongmapanba mifam Lof ke Luching Puren, Laitonjam, Rai Kumar Youth and Students Welfare Club ki President Chongtham Amujao, Savungkhok Merapai Bige, President Executive Member Yendrembam Kunjarani, Tiam Raskishore Advocate Legal Council Manipur Commission for Protection of Child Rights, Konthauzam Tendenba Maitai, Coordinator Legal Aid Clinic, Nungbrang na chingba miyoi kyana athoiba mitunglen oina saruk yaki ngasigi awareness program aduda saruk yakiba advocate yam Raskishore na fongdokibada haujik Manipur da thokliba thodok wathok crime ayamba chada homfutara de chahi sudana yum panba sing amade makhoigi ayamba imung manungda ayamba oigali amasung chahi sudana yum panba asi aikhoi khudingmakna thingminase amadi aikhoina kanagumba nupi angang singda khudong chadaba natraga kanagumba kharna nataba lichat chatpiramba leirabadi phone number 1098 natraga 108 da call tobiu aduga paisa tingdana logi mateng loba pambiba singna phone number 15100 asida call tobinaba haire khudong chaba singase Thoglakpada Khudong chadaba sing ase thoglakpada khudakta manak nakpada leiba Child Protection Center Women Protection Center amade Legal Aid ke miyoi singna soidana mating pangani haina su fongdokhe Makhatana Konthauzam Tendenba Coordinator Legal Aid Clinic na fongdorakpada miyamna Legal Aid Clinic asida leiriba ukil ase paisa changloidabana thabak phajana tawbiroi haina khanba tawiganu Legal Aid Clinic na pigadawriba ukil ase miyoi amana atopa mafam amadagi hekta nekluba ukil aduga manana pigane amade hairiba Legal Aid Clinic ase Viraj ke khwaidagi fam chauna pairiba Supreme Court ke Chief Justice amade Supreme Court asige Judge amana Chairman oiduna makhoi ge thabak thoram sing ase tawe aduna kana leitraba lairaba ukil nek pangamdaba myoi singna makhoi ge khwaidagi nakna leiba Legal Aid ke office amada hekta chatuna isa gi pendaba singadu Ikaiba hangoiba amata leitana volunteer singda haibiduna free da Legal Aid ke kanaba sing ase lobiu hainasu fongdokhe
Kumbi Assembly Constituency के MLA एस प्रेमचंद्रना ACS की मनूंग दलेरिबा मणिपुर रिवर मपान चटपा लंबी सरुक सिंह लैंडस्लाइड तौखिबदगे रिवर असिगे इसिंग इमाई वांखलकपा मतमदा तुरेलगे लौनम बान लंबी कायरकपा याब खुदोंगथिबा मफम सिंह यावना सेमजिन साजिलबा MLA सनासम प्रेमचंद्रना हकथेंगना चतुना यंगसिनख्रे कुंभी ACS के बोरायांगबी ग्राम पंचायत के एडमिनिस्ट्रेटिव कमेटी के चेयरमैन TH रोमेश यावना ग्राम पंचायत असिगे खुलाकपाट ता हौजिक MLA सनासम प्रेमचंद्रना अचंबा सेनफम पुथोक्तुना खुलाकपाट के मणिपुर रिवर मपान चटपा लंबी के सरुक खरदा लैंडस्लाइड तौखिबा मफम सिंह सेमजिन साजिलिबा अदुसु यंगसिनखी मखाताना MLA ना हंडक के इसिंग इचाव अदुना वांगु सदंगखोंगदा कलवर्ट अमगे सटर फकाइदुना इसिंग चंगसिन खिबगी रिंग बान काय खिबा मफम अदुसु यंगसिन खिबगलोना MLA एस प्रेमचंद्रना कुंभी AC की तोंगान बा मफम सिंह चाइरियल लेंगांग ताबी खुलाकपाट वांगु सदंगखोंग नचिंगबा यामना हेन खुदोंगथिबा थोलकपा याबा मफम सिंह MLA दा लमदम अदुगी प्रजा मियामना इसिंग इचावगी खुदोंगथिबा कयादगे मांगजौनना कन्नबा थबक सिंह पाइखत पिनबा MLA दा प्रजा सिंहना थमखिबगा लोनना MLA नसु खुदोंगथिबा याबा मफम सिंह थिनथबा तौदना सेमजिलगनी हाइना प्रजा मियामदा थमखि इम्फाल वेस्ट डिस्ट्रिक्ट के मनोंग चंबा फौबाकचाव दलेबा फौबाकचाव हाई स्कूल दा स्कूल की स्कूल मैनेजमेंट एंड डेवलपमेंट कमेटी SMDC ना मणिपुर लेंगा की एजुकेशन एज डिपार्टमेंट के डायरेक्टर बु थागत पफोंगदोरकले SMDC फौबाकचाव हाई स्कूल के कन्वेनर अब्दुल गफर ना ngasi प्रेस दा थादोरक पचरोल अमना स्कूल असिदा थेंगनरिबा अवाबा सिंहबु उबिदुना एजुकेशन एज के डायरेक्टर ना स्कूल असिदा ओजा अहुम थाबिरकपा असि यामना थागतनिंगाइनि मसिना ओजा वाटपदगी लैजबा ओजा सिंहना महेरोय सिंहदा महै ताकपी तंबीबादा अवाबा क्या थेंगनरंबा अदु खक्त नतना महेरोय सिंहना निंगथिना लाइरिक तंबा फंगहलगनि हाइरि हिंदू लाइनिंग चटपसिंगे अचौबा कुमहै अमा ओइरिबा चही अमगी मनुंगदा अमुखं तंगथोकपा थौरम अमा ओइरिबा कांग नुमितना लाकपदा मणिपुर लेजिस्लेटिव के स्पीकर TH सेटरबर्टना मणिपुर मियामदा मरु ओइना हिंदू लाइनिंग चटलिबसिंगदा याइफपाउ जेल पिरकले हयेंग कांग नुमित असिदा मियामना लाटनरिबा जगन्नाथ लाइबु कांगदा फमहंदुना चिंगदौरिबा कांग असिना मणिपुरदा पुन्ना खुंदामिनरिबा तोंगान तोंगानबा फुरुप सिंहबु अमता ओइना पुनसिंदुना लमदम असिदा इंगतप्पा लमदम अमा ओइहनबा ngamlasanu हाइना पाउजलकले पाउगी मरक थतना तनबा ब्रेक अमतंग लोमिनसे I come from Ukro, a small town in Manipur. While growing up, I didn't always see how my voice could shape decision. But I have learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break matung da mung mayam taram na okchuri. Regional Institute of Medical Science RIMS Imphal ge awang thangba maikaida treliba khongbal asige akoibada haibadi Lamphel Traffic Island leiriba mafam amadi official club ki mayoknaba mafam singda fatahauti plastic bottle plastic khawngchingba polam sing langthok piganu haina RIMS ki authority gi maikaidagi leibak miyamda khangalakli Thengkhang kayada RIMS ke staff singna mafam asibu sengdok labasu amot akai paisin bagi thabak chathaduna lakpana nong tarakpa matamda plastic bottle sing asina
Khongbal funjinduna ising chenthaba ngamdabadagi hospital asigi campus manung amade akoibada khundariba singda leina pokhanba yaba fibamda leiri Hospital campus asigi manung desu plastic sizinaba matam kayagi mamangdagi thengduna lagli hospital campus asibu plastic free zone ohenduna amade amot akai mafam chana hundokpiduna hakchang fanaba amade hospital asibu luna na thamnaba honabada leibak miyamna mateng pangbiu haina khangalakli All Manipur Football Association AMFA na June gi tang kulhumdoida gi July gi tang taruk fauba Thailand gi Chiang Mai da pangthokliba AFC Women's Asian Cup da India Geo Squad team da saru yanaba Manipur da gi sanaroi tara khalakpada AMFA gi maikei da gi harauba nungaiba phongdorakli Khalaklaba sanaroi sing adude Alangbam Panthoi Chanu goalkeeper Sweetie Devi Ngangbam defender Nirmala Devi Panjobam defender Silky Devi Hemam defender Ratanbala Devi Nongmaitem midfielder Grace Changmei midfielder Ranjana Chanu Sorokaibam defender Martina Thokchom defender Linda Kom Sarto forward amadi Mona Lisa Devi Moirangtem goalkeeper ni Malemgi sana khonabagi fambakta Manipuri sanaroi singa choba fida ama kanduna lagli masigi saruk ama oina Germany gi Berlin Junior European Cup 2025 ta Linthoi Chanambam Apokpa Chanambam Ivohol amade Apokpi Chanambam Gunesori Leifam Mayang Imphal Thana Maning Leikai da leibana KG humfu humdoi gi kanglufta mahake Puari oihogadaba India gi ahanba gold medal laurakpa ngamki hairiba cup asida Laisangtem nungsithoi chanu apokpa laisangtem ivotombi maitai amade apokpi laisangtem ongbi radamani leima mayang Imphal thana wangkai leikai da leibana KJ yangkai nithoi gi kanglufta silver medal loki ningsing bayabadi Linthoi chanambam na haukiba trahi Sahajevoda Pangthokiba World Cadet Judo Championships 2022 Dasu India gi ahanba oina KG Yankai Taret ki kanglufta gold medal lauduna India madi Manipur gi mingchat puraktuna ahanba puari sem khrabani Masida sunatana trahi adumaktasu Bangkok ta pangthokiba Asian Cadet amade Junior Championship dasu gold medal loki aduga laisangthem nuksithoi chanusu me thada pangthokiba Istanbul Junior European Cup 2025 ta Nupigi Junior KG Yankai Nithoi gi kanglufta goal loki sanaroi aniasibu mayang Imphal Judo gidamakta kathoklaba Coast Khaidem Gunamani amade Angom Surjat Maitai gi makhada sanaram laba patungda LIS ta Georgian Coast Mamuka Kejila Sivli gi makhada training tauki Sanaroi anina mai paglakpa asida achoba thodang lobikiba emung manung course MJA IIS amadi JFI busu BBA mayang Imphal gi maikei nungai bamadi thagat pagaloina na tobimal uchari amadi tungdasu hen mai pakpa oiraknaba BBA na sembiba mapudasu thoni juri haina BBA gi secretary gi maikei phongdorakli Wushu Federations of Asia WFA na sinduna Asian Coach and Judges Course ama China gi Jelenda June gi tang kuntareta gi July gi tang ahum fauba pangtokadori course asi Asia gi tongan ba mafam singda leiriba course amade just singi skill singbo hengat hanaba sinbani hairiba event asida saruk yanaba Wushu Associations of India waina Coach amade Just Singh Khangatpada Manipurdagi coaching gidamakta miyoi ahum khangatpada yaurakle makhoi ahum adudi Neroda Devi Naurem Binapani Devi Thongam amade Pradeep Kumar Singh Langul Jamne makhoi ahum China gidamakta ngarang Imphal thalokre hairi
Committee of Civil Society Kanglai Park ke component body ama oiriba All Manipur Youth Protection Committee ge Publicity Secretary ama oina lamdam asige thodo wathok kyada saruk yabiramba Tensubam Laisemba Chahi Kunmathoi Apokpa Tensubam Rasmohon Yaripok Vishnu Nahada Leibana Manung Matam Chadana Tha Sige Kunmarida Masagi Anaba Amana Maram Oiraga Laikidabada CCSK ge member singna awaba fongdorakle Aroibada Maroiba Paumon Pizari. Manipurda Popular Government ama athubada puratnaba Manipuri BJP ge MLA kaya amade BJP ge Central Leader singna conducive oiba atmosphere ama puratnaba kanna honari hairi. Malam gi mafam kyada pangthoknabagum ngasi Manipur gi mafam kyada so UN International Day Against Drug Abuse and Illicit Trafficking gi thoram paksana pangthoknakre amade Security Force na thibahumba gi thabak chathabada tongan ba mafam degi KCP PWG amade UNLFP gi active cadre ani pagat pangangkre Howjik Fawi on the ISCOM News na Pizza Manipuri Pau Matangas Solution Jury Meng Tabri Punamapom Kana Krunjari.